ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯏꯟꯗꯤꯌꯥ ꯊꯥꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯃꯨꯠꯊꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯊꯥꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯃꯨꯠꯊꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯂꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯕꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤ ꯁꯤꯟꯗꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯊꯥꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯃꯨꯠꯊꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯂꯧꯕꯨꯛꯇ ꯂꯧꯃꯤꯁꯤꯡ ꯊꯕꯛ ꯁꯨꯕ ꯊꯤꯡꯂꯦ꯫ ꯊꯥ ꯑꯁꯤꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯇꯣꯡꯕ MSTꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯀꯣꯔꯀꯣꯝꯅ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯌꯥꯎꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯅꯨꯡꯒꯩꯒꯤ ꯍꯥꯏ ꯀꯦꯅꯦꯜꯗ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯆꯪꯗꯨꯅ ꯂꯧ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯂꯧ ꯁꯨꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯅꯨꯡꯒꯩꯒꯤ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯆꯍꯤ 2ꯔꯣꯝ ꯀꯅꯥ ꯑꯃꯠꯇꯅ ꯂꯧ ꯁꯨꯕ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯁꯤ ꯏꯔꯥꯡ ꯈꯔ ꯐꯔꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯧ ꯁꯨꯅꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯧ ꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗꯒꯤ ꯄꯥꯔꯃꯤꯁꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯗꯨꯅ ꯂꯧ ꯎꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯔꯃꯤꯁꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯍꯥꯏ ꯀꯦꯅꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯀꯣꯝꯒꯤ ꯂꯧꯐꯝꯁꯤꯡꯗꯤ ꯑꯗꯨꯃꯛ ꯇ꯭ꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯈꯣꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯆꯪꯗꯨꯅ ꯂꯧ ꯁꯨꯕ ꯌꯥꯅꯕ ꯄꯥꯔꯃꯤꯁꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯄꯤꯗꯕꯗꯒꯤ ꯉꯁꯤ ꯑꯁꯤ ꯂꯧꯃꯤꯁꯤꯡꯅ ꯇ꯭ꯔꯦꯛꯇꯔ ꯄꯨꯁꯤꯟꯗꯨꯅ ꯂꯧ ꯈꯣꯏꯕ ꯍꯧꯔꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯕꯗꯤ ꯂꯧ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡ ꯃꯁꯥꯒꯤ ꯂꯧꯐꯝ ꯂꯧ ꯁꯨꯕ ꯐꯪꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯅꯥꯒꯥꯒꯤ ꯐ꯭ꯂꯦꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯐ꯭ꯂꯦꯒ ꯑꯃꯠꯇ ꯅꯥꯒꯥꯒꯤ ꯂꯝꯗ ꯄꯥꯏꯕ ꯂꯩꯕ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯇꯥꯡꯈꯨꯜ ꯀꯇꯥꯝꯅꯥꯎ ꯇꯥꯡꯈꯨꯜ ꯀꯇꯥꯝꯅꯥꯎ ꯁꯛꯂꯣꯡ TKS ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯣꯕ꯭ꯔꯥ ꯇꯤꯝ ꯌꯨꯅꯤꯠ 58ꯅ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯆꯤꯡꯗꯣꯟꯗ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯈꯣꯜꯂꯥꯎꯅꯆꯤꯡꯕ ꯀꯌꯥ ꯂꯥꯎꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯠꯇꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯥꯒꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯣꯜꯂꯥꯎꯅꯆꯤꯡꯕ ꯀꯩꯀꯩ ꯑꯃꯠꯇꯁꯨ ꯂꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯄ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯉꯁꯤ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯃꯗꯤ ꯄꯦꯖ ꯄꯥꯏꯔꯤꯕ ꯑꯗꯩ ꯄ꯭ꯔꯣꯐꯥꯏꯜ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯑꯃꯗꯤ 7 ꯀꯂꯔꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯍꯥꯏꯕꯁꯤ, ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯍꯥꯏꯕꯁꯤ, ꯃꯆꯨ ꯇꯔꯦꯠ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯟ ꯇꯔꯦꯠ ꯑꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯏꯍꯟꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯇ꯭ꯌꯅ ꯂꯨꯆꯤꯡꯗꯨꯅ MLA 9 ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯔꯨꯔꯒ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯦ 10ꯗꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TI ꯁꯩꯇꯕꯇ꯭ꯌꯅ ꯂꯨꯆꯤꯡꯗꯨꯅ ꯉꯁꯤ MLA 9ꯒ ꯂꯣꯏꯅꯅ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯇꯨꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯃꯛꯇ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯤꯀꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯞꯗꯦꯠ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯀꯃꯦꯟꯠꯇ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫